District Agriculture Office Chandel na Sinduna Chandel District ki Oina Rabi campaign 2025-26 Houdokhibagga LOINANA National Mission on Edible Oils OILSEED NMEO-OS and State Plan gi MAKHADA Chandel District ki LOUMEESINGDA Rabi Seed and Fertilizer YENTHOKPAGI THOURAM ama DC Office Chandel gi complex LEIBA multipurpose hall ngasi PANGTHOKHRE THOURAM aduda DC Chandel Laisham Nandukumar na athoiba mitung District Agriculture Officer Chandel SP Lovejoy Anal THOURAM apu Additional Deputy Commissioner Chandel MD Firoz Khan amadi Divisional Forest Officer Chandel Dr. N Munal Maitena SEO Chandel Anunia Ananna athoiba mitung sing oina saryaki THOURAM aduga mari lenena DC Chandel Laishram Nandukumar haikibada Manipur lengakna LOUMEESINGDA senmilon faganna ba leptana honaduna lakli malemda noma-nomagi mising hengalakpana maram oiduna hengalakliba mi singduna darkar leiba pothok sing hena puthokpa darkar lei masigi matung ina pambina darkar oiba fertilizers singsu matam-matamgi matung ina mari lenaba department singatana duna habiba mathau tai Har hena haptuna haksang sokna bathavakti tawbiganu LOUMEESINGDA scientific method tapna sizinarabadi Chandel district su noma-nomagi pothok-puthokpagi changsu hengalakani LOUMEESINGDA lenga ki maikida hainingba khudingmak DC office ta laktuna haibiu LOUMEESINGDA darkar leiba khudingmak fanghanaba honage District Administration amadi praja miyam punna khusamna duna chatlagadi LOUMEESINGDA pothok hena puthokpada mating pangani haina phongdoki THOURAM aduga mari lenena LOUMEESINGDA hangamaru yauna ningthamgi maru marang sing amadi urea sing LOUMEESINGDA yenthoki